Pangong na mahut sinduna aroiba mathong mangam pangthokraba Ngangom Navy gi ngasi haksang fangkre. Kuki khulai paiba singna fakraba matungda tha kaya thiba fanglaktabadagi imung manungna pangong na mahut sinduna aroiba mathong mangam pangthokraba Kaksing district ki Sugunu awang laikai dagi Ngangom Navy gi asiba haksang Sugunu manaki Sokhom village ki mafam amadagi pumtharaba haksang oina fangbang ngamkre. Haksang asi social media da kuki khulai paiba singna yamna tamthiba mongda thangna lenduna hatpagi video footage ama social media da thadoroklaba matungda haksang adu fangbangam khibani. Haksang thibagi thabak adu Kaksing district ki SP TS Bikramji ki miyeng makada additional SP Law and Order A Roman Ronaldo singduna District Police Contractors suba Assam Rifles amadi leikidraba Navy gi imung manungi miyosing yauna sathakibani. Thibagi thabak adu ngarang viral video ama uba mafam adugi hek manakta leiba drill amadagi pathapum tharaba nebigi haksang adu ngasi ayupung 13 khara helakpada thengnarakibani. Tungda Sugunu Executive Magistrate amadi Forensic Science ki laboratory gi miyesing laklaga yengsilaba matungda leinungdagi lokhatki asiba haksang aduda Selam liba fizol adu uba matamda imung manungi maike dagi haksang adu Navy gini haina masak taki tungda Sugunu police ki maike dagi haksang adu postmortem taunana bagidamag Jenems ki mokta purakre. More da dukan fam liba singda Kuki singna kihan kre. More da leiba state force singda thaknaba ising yaw na sana thaknaba polam sing pi danaba Technopol village volunteer na More town da dukan fam liba singda kihan kre. Kuki village volunteer dagi thorokpani haiba cherol amada lagliba February ahum dagi hogdana More gi mapam singda evening bazar da dukan famliba singna More dagi state force loktok tribo fauba masa masa gi dukan sing thonglon gadabani cherol asigi makha tarakpada athingba asigi mayukta kanagumba maitei state force singda thaknanaba ising yauna sana thaknaba polam sing piramba yaurabadi akan baserak mayuk nagani haina section 1 thamkibaga lonana More town da state force sing laibadagi thokpani hainasu maral siri. Kuki militant singa AR gawari sanabani haiba video social media da viral oirakre Kangpokpi district ki manung chanalaiba Kangchu police station konba Bethel amadi koktrukka lonaba mafam da Kuki khulai paiba singna nomai kapsil lakpadagi khulngakba amadi security force ka khudthokna bada maite khulngakba ani lekhidaba amadi ahumna asok apan yaukraba tungda Kuki militant singa Assam Rifles ka wari sanabagi ni haiba video ama social media da viral oirakre hariba video asida khulai matik chana paiba Kuki militant singna AR da karigidamakta More da Assam Rifles na arambai tengol amadi security force ka pullaga Kuki singa khudthokna ribano haibigi wahang hangli karigumba More da lehuri bo makhogi imung manungi miyoi singda asok apan nangalabadi makhoina maitei khulda kumthaduna attack tawgani haiba wafam AR da phongdokki video asida Kuki militant singa wari sanariba AR person asina More gi commander tongali amadi makhogi mafam da maitei amasung Kuki phurup animak amatani India masa ngaktani athoba matamda ingtappa hanjilaklagani haibagi paukum piki adubu misi mina yaurba phawbada attack satharakliba Kuki militant singi mathakta AR na khud thadriba si karigino haibasi miyamgi wahang ama oirakli. Border town More gi manung chana leiba di Molum 5 village ta state amadi central force sing sanglakpa yaroi haiduna Kuki furuki masing yamlabu nupi singna irang hauraktuna khongjang sangsinkre ngasi ayuk pung 10 tabadagi nupi sing aduna mafam aduda Central Force singi person sing amata sanglakpa yaroi haiduna lambi thingjinba haurakpaga lana mafam aduda lakpa AR person sing adu tankhaina bahonaki masing yamlabu nupi sing aduna Assam Rifles ki person sing adubu masa paiduna tanthongna bahonaki nupi mayamgi irang adubu laksinna bahonabada Assam Rifles amadi RAF ki person sing aduga Kuki furuki nupi sing adugi marakta saungna muknaba thoki adubu thogdok aduda asok apan yawgi paudi leite.